Mahairoi Singi Akanba Ihau Ama Lakdringayda Manipur Technical University ki Vice Chancellor Amadi Register Loinana Manipur University of Culture ki Register Asi regular oina qualified oiba oza oina hapinaba Mahairoi Luf Taruki Maiki degi appeal Tarakli Hauzik Manipur Technical University ki Vice Chancellor Asi teaching profession degi lakpa qualified oiba oza ama oihanbagi mahutta Higher Education ki Commissioner oiriba 𝗥𝗘𝗚𝗨𝗟𝗟𝗏 puduna leiri amaromda Register su MOVC ki Director oiriba NG Bogenna puduna leiri asumna MTU ki VC amadi register asi bureaucrat officer oibana university asida confined tawduna leitabana university asigi functioning da achoba khurau chenba ama oibaga loinena Mahairoi singna khudong chadaba kaya mayuknari amasung Manipur University of Culture ki register asisu Directorate of Planning and Implementation ki Director amadi DP ki Joint Secretary oiriba bureaucrat officer amana puri maram Asina University Sing Kangkhong Charakpagi Machak ama oirakli amadi Masina Higher Education ki lamda Sota halaknabagi achoba maram ama oiri State asigi amata ngaraba Technical University asibu regular VC amadi regular registered leitana asuk kuina chalaiduna leirabada lengakna thawas sadana ngasi fawba leithokliba asina ngasigi paliba lengak asi higher education ki hiramda kaya yamna henba mijeng sanglibage haiba wafamsu Mahairoi Luf Taruki Maikaidagi thamlakli